Bjym amasung Porompat Police Station ki apunba team amana drive chathabada nupi ama mahak ki apokpa mapaga punna heroin number 4 shijinnaduna leirambadagi phagatpa ngamkhre. Chief Minister N. Biren gi meeting makhada lepa laitana changsilakliba war on drugs ki saruk ama oina Bjym Manipur amadi Porompat Police ki apunba team amana tongan mafamda drive chathabada nupi ama mahak ki apokpa mapaga punna heroin number 4 shijinnaduna leirambadagi phagatpa ngamkhre. Makoidagi heroin number 4 yauba while mangasu phagatpa ngamle hairi. Press na fangba pau amagi matung inna ngarang ahing Bjym Manipur amadi Porompat Police ki apunba team aduna Khetrigao amasung Khurai ahongagi asan Bjym singda mayai ka bachinja ki mayokta drive chathaki. Ahan bagi oina Khetrigao da chathakiba drive aduda heroin number 4 kapada sizinaba 1 ml gi syringe kaya ama phagatpa ngamkhi. Loinana heroin number 4 yauba while amasu fangkhi. Adubo potlam sing adugi asengba mapu chap chana khangba ngamdabadagi mipa mipundi yaukhide. Drive adugi makhata na chatharaku oina Khurai ahongagi asan Bjym amada drive chathaki maduda nupi ama mahaki apokpa mapaga punna heroin number 4 shijinnaraga leirambadagi phagatki. Makoidagi heroin number 4 thanna yauba while manga 1 ml gi syringe amadi ahangba while kayamarum phagatpa ngamkhi. Faraba mapa macha animak potlam sing aduka konana Porompat Police Station da sinakre hairi.